ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯇ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯠꯄ ꯖꯤꯕ ꯑꯁꯤ ꯀꯥꯡꯅꯤ꯫ ꯃꯁꯤꯅ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 7,80,000 ꯍꯥꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ 13,000ꯗꯤ ꯍꯥꯠꯂꯤ꯫ ꯅꯝꯕꯔ 1 ꯃꯣꯁꯀꯤꯇꯣ ꯆꯍꯤ ꯑꯃꯗ ꯍꯥꯠꯄ ꯃꯤ ꯃꯁꯤꯡ 7,80,000 ꯄꯤꯛꯈ꯭ꯔꯕ ꯀꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯏꯟꯁꯦꯛ ꯑꯣꯏꯕꯒꯨꯝꯅ ꯋꯥꯔꯜꯗ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯑꯦꯅꯤꯃꯦꯜ ꯑꯃꯁꯨ ꯑꯣꯏ꯫ ꯀꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯏ꯫ ꯂꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯂꯦꯔꯤꯌꯥ, ꯗꯦꯡꯒꯨ, ꯐꯤꯚꯔ, ꯖꯤꯀꯥ ꯚꯥꯏꯔꯁ ꯑꯃꯗꯤ ꯋꯦꯁ ꯅꯥꯏꯜ ꯚꯥꯏꯔꯁ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯣꯁꯀꯤꯇꯣ ꯕꯣꯔꯟ ꯗꯤꯖꯤꯖ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯂꯕꯁꯨ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯣꯄꯤꯀꯦꯜ ꯑꯃꯗꯤ ꯁꯕꯇ꯭ꯔꯣꯄꯤꯀꯦꯜ ꯔꯤꯖꯟꯁꯤꯡꯗ ꯒ꯭ꯂꯣꯕꯦꯜ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯇ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤ꯫ ꯅꯝꯕꯔ 2 ꯍ꯭ꯌꯨꯃꯦꯟ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 5,40,000 ꯍꯥꯠꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯀꯪꯐꯥꯜꯗ ꯂꯩꯕ ꯃꯝꯃꯦꯜ ꯑꯃꯅꯤ꯫ ꯃꯤ ꯁꯤꯕꯒꯤ ꯄꯥꯔꯁꯦꯟ ꯑꯁꯤ ꯃꯔꯝ ꯈꯔꯗ ꯑꯣꯏꯕ ꯌꯥꯏ, ꯈꯨꯗꯝ ꯑꯣꯏꯅ ꯍꯣꯃꯤꯁꯥꯏꯗ꯭ꯁ, ꯑꯦꯛꯁꯤꯗꯦꯟꯠꯁ ꯑꯃꯗꯤ ꯀꯟꯐ꯭ꯂꯤꯛꯠꯁ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯅꯝꯕꯔ 3 ꯁ꯭ꯅꯦꯛ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 75,000 ꯍꯥꯠꯂꯤ꯫ ꯚꯥꯏꯄꯔ, ꯀꯣꯕ꯭ꯔꯥ ꯑꯃꯗꯤ ꯔꯦꯇꯜ ꯁ꯭ꯅꯦꯛꯀꯨꯝꯕ ꯚꯦꯅꯃꯁ ꯁ꯭ꯅꯦꯛꯁꯤꯡ ꯑꯁꯤꯅ ꯁꯤꯝꯇꯣꯝ ꯀꯌꯥ ꯊꯣꯛꯍꯟꯕ ꯇꯣꯛꯁꯤꯟ ꯄꯨꯊꯣꯛꯏ꯫ ꯁ꯭ꯅꯦꯛꯅ ꯆꯤꯛꯄꯗ ꯊꯣꯛꯍꯟꯕ ꯁꯤꯝꯇꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯀꯦꯂꯥꯏꯖ ꯄꯦꯟ, ꯁ꯭ꯋꯦꯂꯤꯡ, ꯇꯤꯁꯨ ꯗꯦꯃꯦꯖ, ꯗꯤꯐꯤꯀꯜꯇꯤ ꯕ꯭ꯔꯤꯗꯤꯡ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯃꯗꯤ ꯕ꯭ꯂꯤꯗꯤꯡꯅꯤ꯫ ꯀꯦꯁ ꯀꯌꯥꯗ ꯁ꯭ꯅꯦꯛ ꯕꯥꯏꯠ ꯑꯁꯤ ꯂꯥꯌꯦꯡꯍꯧꯗꯕꯗꯒꯤ ꯁꯤꯕ ꯌꯥꯎꯏ꯫ ꯅꯝꯕꯔ 4 ꯗꯣꯒ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 13,000 ꯍꯥꯠꯂꯤ꯫ ꯍꯨꯏꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯌꯨꯝꯗ ꯌꯣꯛꯄ ꯖꯤꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯤꯅ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 13,000 ꯃꯨꯛꯇꯤ ꯍꯥꯠꯂꯤ꯫ ꯃꯈꯣꯏꯅ ꯆꯤꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯕ ꯌꯥꯏ꯫ ꯅꯝꯕꯔ 5 ꯐ꯭ꯔꯦꯁ ꯋꯥꯇꯔ ꯁ꯭ꯅꯦꯜ ꯖꯤꯕ ꯑꯁꯤꯅ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 10,000 ꯍꯥꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯂꯩꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯊꯔꯣꯏ ꯃꯈꯜ ꯑꯁꯤ ꯊꯦꯡꯅꯔꯕꯗꯤ ꯖꯤꯕ ꯑꯁꯤꯗꯒꯤ ꯗꯤꯖꯤꯖꯁꯤꯡ ꯁꯟꯗꯣꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯐꯤꯚꯔ, ꯀꯞ ꯑꯃꯗꯤ ꯆꯩꯅꯥ ꯐꯥꯎꯕ ꯌꯥꯏ꯫ ꯅꯝꯕꯔ 6 ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 3,500 ꯍꯥꯠꯂꯤ꯫ ꯖꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯤꯡ ꯑꯁꯤꯅ ꯑꯁꯣꯛꯄ ꯊꯣꯛꯍꯟꯕ ꯑꯃꯗꯤ ꯁꯤꯕ ꯌꯥꯕ ꯁꯤꯝꯇꯣꯝꯁꯤꯡ ꯊꯣꯛꯍꯜꯂꯤ꯫ ꯖꯤꯕ ꯑꯁꯤꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯠꯄ ꯉꯝꯃꯤ꯫ ꯅꯝꯕꯔ 7 ꯁꯦꯠꯁꯤ ꯐ꯭ꯂꯥꯏ ꯆꯍꯤꯗ ꯃꯤꯑꯣꯏ 2,300 ꯍꯥꯠꯂꯤ꯫ ꯖꯤꯕ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯗ ꯐꯪꯏ꯫ ꯖꯤꯕ ꯑꯁꯤꯅ ꯁ꯭ꯂꯤꯄꯤꯡ ꯁꯤꯛꯅꯦꯁ ꯍꯥꯏꯅ ꯈꯪꯅꯕ ꯑꯐ꯭ꯔꯤꯀꯥꯟ ꯇ꯭ꯔꯥꯏꯄꯅꯣꯁꯣꯃꯤꯌꯥꯁꯤꯁ ꯍꯥꯏꯅ ꯀꯧꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯁꯟꯗꯣꯛꯏ꯫ ꯏꯟꯐꯦꯛꯇꯦꯗ ꯁꯦꯠꯁꯤ ꯐ꯭ꯂꯥꯏ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯆꯤꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯅꯔꯚꯁ ꯁꯤꯁꯇꯦꯝꯗ ꯂꯥꯟꯗꯥꯕ ꯉꯝꯕ ꯄꯦꯔꯥꯁꯥꯏꯠ ꯑꯁꯤ ꯁꯟꯗꯣꯛꯏ꯫ ꯃꯁꯤꯒꯤ ꯁꯤꯝꯇꯣꯝꯁꯤꯡꯗꯤ ꯇꯨꯝꯕ ꯌꯥꯗꯕ, ꯀꯥꯎꯒꯟꯕ ꯑꯃꯗꯤ ꯂꯥꯌꯦꯡꯕ ꯋꯥꯠꯂꯕꯗꯤ ꯃꯃꯩꯊꯪꯗ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ꯫ ꯅꯝꯕꯔ 8 ꯇꯦꯞꯋꯥꯔꯝ ꯖꯤꯕ ꯑꯁꯤꯅ ꯆꯍꯤꯗ ꯃꯤꯑꯣꯏ 2,000 ꯍꯥꯠꯂꯤ꯫ ꯇꯦꯞꯋꯥꯔꯝ ꯑꯁꯤ ꯁꯥꯏꯖ ꯄꯤꯛꯆꯔꯒꯁꯨ ꯃꯤꯑꯣꯏꯕꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯄꯦꯔꯥꯁꯥꯏꯇꯤꯛ ꯑꯣꯏꯕ ꯇꯤꯜ ꯑꯁꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯏꯁꯤꯡ ꯀꯟꯖꯨꯝ ꯇꯧꯕꯗꯒꯤ ꯑꯣꯏꯔꯛꯏ꯫ ꯇꯤꯜ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯌꯥꯝꯅ ꯁꯥꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯃꯁꯤꯅ ꯑꯦꯕꯗꯣꯃꯤꯅꯦꯜ ꯄꯦꯟ ꯑꯃꯗꯤ ꯃꯦꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯃꯩꯊꯪꯗ ꯃꯁꯤꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ꯫ ꯅꯝꯕꯔ 9 ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 1,000 ꯍꯥꯠꯂꯤ꯫ ꯖꯤꯕ ꯑꯁꯤ ꯏꯁꯤꯡꯗ ꯂꯩꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯏꯔꯣꯏꯕ, ꯉꯥ ꯐꯥꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗ ꯊꯦꯡꯅꯒꯜꯂꯤ꯫ ꯖꯤꯕ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯐꯥꯁꯠ ꯑꯣꯏ꯫ ꯅꯝꯕꯔ 10 ꯍꯤꯄꯣꯄꯣꯇꯥꯃꯁ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 500 ꯍꯥꯠꯂꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯐ꯭ꯔꯤꯀꯥꯗ ꯐꯪꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯤꯕ ꯑꯃꯅꯤ꯫ ꯅꯝꯕꯔ 11 ꯂꯥꯌꯣꯟ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 100 ꯍꯥꯠꯂꯤ꯫ ꯖꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯆꯤꯟꯖꯥꯛ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯥꯠꯂꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯦꯅꯤꯃꯦꯜ ꯑꯃꯅꯤ꯫ ꯅꯝꯕꯔ 12 ꯏꯂꯤꯐꯦꯟꯠ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 100 ꯍꯥꯠꯂꯤ꯫ ꯃꯈꯣꯏ ꯑꯁꯤ ꯀꯪꯐꯥꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯅꯤꯃꯦꯜ ꯑꯃꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯤꯕ ꯑꯁꯤ ꯍꯥꯔꯕꯤꯚꯣꯔꯁ ꯑꯦꯅꯤꯃꯦꯜ ꯑꯃꯅꯤ꯫ ꯅꯝꯕꯔ 13 ꯕꯤ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 70 ꯍꯥꯠꯂꯤ꯫ ꯖꯤꯕ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤ ꯄꯣꯂꯤꯅꯦꯁꯟ ꯑꯃꯗꯤ ꯈꯣꯏꯍꯤ ꯄꯨꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯑꯌꯦꯠꯄ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯊꯨꯒꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯤꯛꯈꯤꯕ ꯑꯁꯤꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯍꯦꯜꯊ ꯏꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯅꯝꯕꯔ 14 ꯇꯥꯏꯒꯔ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 50 ꯍꯥꯠꯂꯤ꯫ ꯑꯦꯅꯤꯃꯦꯜ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯦꯅꯤꯃꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡ, ꯑꯦꯖꯤꯂꯤꯇꯤ, ꯑꯊꯧꯕ ꯈꯨꯖꯤꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯥ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ ꯃꯕꯨꯛ ꯂꯥꯝꯕ ꯃꯇꯝꯗꯅ ꯑꯌꯥꯝꯕꯅꯤ꯫ ꯅꯝꯕꯔ 15 ꯖꯦꯂꯤꯐꯤꯁ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 90 ꯍꯥꯠꯂꯤ꯫ ꯁ꯭ꯄꯤꯁꯤꯁ ꯑꯌꯥꯝꯕ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯕꯣꯛꯁ ꯖꯦꯂꯤꯐꯤꯁꯀꯨꯝꯕ ꯃꯈꯣꯏ ꯈꯔꯗꯤ ꯚꯦꯅꯃꯁ ꯇꯦꯟꯇꯤꯀꯜ ꯌꯥꯎꯏ꯫
Karigumba case kharada makhoi gi tentaclesingna thinbada siba phawba yawi. Karigumba siba naba thoktragasu makhoi gi sting asina sathina nahanba amadi allergy thohalli. Box jellyfish sing asi samudrada laiba khwaidagi khudong thiba jiba amani. Number 16 wolf. Sahi amada miyoi tara hali. Jiba asi tasengbadi miyoi babu yamna ki. Historically 19th century gi matamda wolf singna Mioibada attack tawrami. Number 17 Sal. Sahi amada miyoi tara hali. Jiba asi masinjak thibada yamna haisingba jiba amani. Adubu Mioiba asi makhoi gi pamjaba chinjak amadi nate. Tasengna hairabada makhoi na attack tawrakliba asi makhoi gi manakta changlubagini.